खुशी नोंमतसु खल्लुदे अभिजितनासु वाबा पुंसी महिंग अमदा हिंगलमगनी हाइबा अदुसु मसागी मयुमदा ओइरमलिबा अभिजितकी फिबम अदो हंजिन हंजिन येंजरी पिरांगसु सिंथरी अभिजित उथमसे ऐगिनिको नंगिदमक्तदि ऐना थोबा ngamloidaba करिसु लेति खुशी अमुक हना अभिजितबु चेजेत कोनसिनजे अभिजितसु खुशीबु चेतना कोनसिनजरई तंजा अदुदा कन्या थिलकपगी हौरबा दोनगी मखोल अदुदा अनिदु कोनरंबा अदु थादोकने अदुबु अभिजितति चत्ते लेप्तुना लैरी मागी हाइगदबा वा लोइद्रे हाइबगी मतागु मालयाबु सनाना कोनसिनबिदुना इमुंगदा पुदुना चंखी खुशीना चंबिरु मयामना थिनरानी थिनिंबा मीना थीसनु अदुबु नंगी नफमदा हाइगदबा वा यामना लैरी खुशी हाइरो तारागी हाइबगी मतागुम मंगक अदुनोमी अभिजितना महौसागुम आइना नंबो अमकपा अमता याउदुना नुंसिरी लोना फोंग नंगना आइबु नुंसिबियु आइसु नंबु अदुम नुंसिजगे मालयाददि आइ नुंसिबा फाउबा हाइबा यादे अदुबु का हेना मति फोंगनु नखोइना उरिबा आइगी इमागी सक्तम असिगी मरुमदा करम्बा माइखुम उपली हाइबा नखोइ कनानासु खंगलु लुहोंगबा मतुंग मागी अपाम्बगीदमक अइंगोंदा करी करम्बा अनौबा वारेप अमा लौरक्पा नत्रगा कनाबु लानमी ओइना सिजिनरक्पा खंगबा नते खुशी नोकफेत तौना मकोक्तमक नोमी हरि कुइना सांगथाना लेबसु नुंगाइत्रे फजद्रे थोकलिबा थौदोकसिना अदुना अइ चंख्रगे अय अदुदी अइसु चलगे नंबु थिलुरो ngasi na aroi bedi na tedana changhor aisu chatlagi खुशी दु असि हाइरमदुना चटकी अभिजित सु अदुमक चंगलक्ले अभिजित की लुहोंबा दुसु टेक्ता कायदना लुइसिनख्री लुहोंगले हाइना थोकपा खक्तनी अभिजित अमदि मालया ममाइबे मसनागी ममांगदा फजदबना का अमदा लेमिनरबसु लमलानबी अमगुम लेरी मालयाना युम अदुदा लाकपदगी नोंगमता अभिजित की माइथोंगदा मिनोक हाइबदु उबा फंगद्री अयुक्तो अभिजित इरु माइथाजबा लोइरका मखोइगी का अदुदा फमदुना टीवी अदु थादुना येंगदुना लै तांजा अदुदा मालया चंगलक्तुना थमो चा लेजरे थमो कैनोमता मालया वहाई खरसे हाइना उपुदो हांगदुना अभिजितना सेटनबा माफी लौथोकनबा होटनै ममांगदा चेरंग अमा तारकपा अदुदा खुनगत्तुना येंगी तमो सिगी फिसिबु कनागिनो अभिजित फमलंबदगी हौगतुना ताहा चेंसिलक्तुना चेरंग अदुबो मालयागी मखुतगी लौई मीगिनी एगी उपु पाइबिरुनु अभिजित असि हाइरमदुना थोखिगे तौबदा तमो अइ सोइख्रे कैसु काइदे कैनोमता अभिजित तो करिनो हाइबगी मतागुम ममितु येंगलई अदुबो हंगबदी हंगलक्ते मालयासु इंगित अदु लौसिलदुना वा मखा तारई अइना थेंगनखिबा महौसागी सक्तम अदुदगिदी याम खेतनरे हाइबदी अइना लुहोंगदुना युमसिदा लाकपदगी तामोसे अहोंगबा कया उरे लुहोंगबसिगी ममांगी पुंसीदुदी नंगना युमसिदा लाकतुना उखिब्रा अभिजित असि खक्तमक हाइरमदुना चाकबदु पाइदुना थोखी मालया हाइरमलिबा वा अदुदा तिंगक येंगदुना लेहौई अमरोमदा खुशी महौसागा मानद्रे यामना होंख्रे महौसाना अभिजित पेंदबा कया लेरंबा अदु लुहोंगबा नुमित अदुगी नुमिदांगी थौदोक अदुदगी मागी वाखल पुंबा होंखिबनी माना फंगलिबा सैना अदुदगी अभिजितसु तादना फंगलंबना मसागी अहोंबा मतौ अदु उबदा श्याम अमदि लेमसु यामना हराउजरमी श्यामना ममा नचासी होंगेने हे होंगिबो मोय पाउ माना सुमाइना लेरदी नुंगाइद्रदो कयामदि कुइरे माना पिसुम अनिसे सुक्सिनदना लेरइबसे यारे इबानीगी वारिसे नचागी नुंगाइबसिदने सोइदना मिसौसंगा तारे इहे सी हाइरगा मोय पाउ ngasi nongmaijing oiringai sida nganbagi manaktane amukta chatlusi achapot phangi amatta pibidre isado kainta saramdaba tare achapot thinbo oinane makhoi ozatuda revision do aikhoina oina thindok thinjin tawrage hainarasi chatse haiba leiratine losinaba tawchu thengna chatpadu nungaitiko aibudi sina loire nang losinba ngaibadani ko pung a yaudoribase hoida asi khakkhumlamlaga leima manungda changkhre ngahaki matung leimaga syamga su chakkhre खुशी
ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯑꯚꯤꯖꯤꯠꯇ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯣꯐꯤꯁꯇꯔꯣ? ꯃꯥꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯪꯉꯔꯣꯏ꯫ ꯊꯝꯃꯣꯔꯥ? ꯅꯪꯅ ꯊꯝꯅꯤꯡꯉꯗꯤ ꯊꯝꯃꯣ꯫ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯅ? ꯅꯪꯉꯣꯟꯗ ꯄꯤꯒꯦꯅ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯂꯌꯥꯗ ꯄꯤꯈ꯭ꯔꯕꯣ? ꯃꯥꯂꯌꯥꯗ ꯄꯤꯈ꯭ꯔꯣ ꯍꯥꯏꯔꯣ? ꯈꯪꯗꯦ, ꯅꯪꯒꯤꯅ ꯄꯣꯠꯅꯤ, ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯤꯗ ꯄꯤꯕꯤꯌꯨ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯦ, ꯀꯝꯗꯧꯅꯤ? ꯑꯩꯁꯨ ꯂꯧꯅꯤꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ, ꯑꯗꯨꯒꯤ ꯀꯣꯜ ꯇꯧꯔꯛꯏꯅꯤ꯫ ꯍꯨꯔꯥꯟꯕꯤ? ꯍꯨꯔꯥꯟꯕꯤꯒꯤ ꯅꯨꯡꯁꯤꯕ ꯍꯨꯔꯥꯟꯕ꯫ ꯍꯜꯂꯛꯄꯗ ꯎꯅꯁꯤꯔꯥ? ꯑꯗꯨꯒ ꯀꯩꯅ ꯍꯦꯛ ꯀꯠꯄ꯫ ꯑꯗꯨꯅꯕꯨ ꯐꯔꯦ꯫ ꯈꯨꯁꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯑꯚꯤꯖꯤꯠ, ꯅꯨꯄꯤꯇꯅ ꯅꯨꯄꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏ꯫ ꯑꯩꯁꯨ ꯃꯥꯂꯌꯥꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕꯅꯤ꯫ ꯅꯪꯒꯤ ꯑꯣꯏꯔꯕ ꯄꯣꯠꯁꯛ ꯑꯃꯈꯛꯀꯤ ꯅꯪꯅ ꯌꯦꯛꯅꯕ ꯑꯣꯏꯕꯕꯨ? ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯕꯒꯤ ꯏꯪꯒꯤꯠ ꯀꯌꯥ ꯄꯤꯈ꯭ꯔꯦ, ꯋꯥꯍꯩ ꯑꯣꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯄꯪꯕꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ, ꯃꯃꯥꯅ ꯊꯦꯝꯕꯗꯒꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯌꯥꯔꯛꯏ, ꯑꯩ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯃꯤꯅꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩ ꯍꯥꯏꯗꯣꯛꯂꯁꯤꯔ ꯈꯜꯂꯤ꯫ ꯏꯃꯥꯒꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ, ꯑꯩ ꯈꯣꯡ ꯈꯨꯠꯇ ꯅꯠꯇꯅ ꯆꯤꯝꯕꯥꯜ ꯑꯁꯤꯁꯨ ꯄꯨꯟꯕꯅꯤ꯫ ꯑꯚꯤꯖꯤꯠ, ꯌꯦꯡꯕ ꯇꯥꯔꯦ, ꯈꯥꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯛ ꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯗ꯫ ꯂꯥꯏꯕꯛꯅ ꯇꯝꯂꯝꯕꯗꯒꯤ ꯏꯕꯥꯅꯤꯁꯨ ꯉꯁꯤ ꯊꯦꯡꯅꯔꯤ, ꯄꯨꯜꯂꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯩꯅ ꯄꯥꯝꯈꯤꯗꯦ꯫ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ, ꯊꯦꯡꯅꯕ ꯇꯥꯔꯦ꯫ ꯅꯪꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯄꯦꯜꯂꯕ꯭ꯔꯅꯦ? ꯃꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯗꯦ, ꯑꯩ ꯏꯁꯥꯅꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯝ ꯄꯦꯟꯖꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ꯭ꯔꯥ? ꯑꯁꯨꯛ ꯄꯨꯛꯆꯦꯜꯗꯤ ꯆꯥꯎꯖꯗꯦ, ꯑꯗꯨꯕꯨ ꯂꯩꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯜꯂꯨꯕ ꯊꯣꯛꯂꯕꯗꯤ ꯐꯪꯂꯤꯕ ꯈꯔ ꯑꯁꯤ ꯐꯥꯎꯕ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩ ꯃꯁꯤꯗ ꯄꯦꯟꯊꯣꯛꯆꯔꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ, ꯄꯨꯡ ꯇꯥꯗꯧꯔꯦ꯫ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯣ꯫ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯥꯂꯌꯥ, ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯄꯦꯟꯗꯕ, ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃꯗꯤ ꯄꯣꯛꯆꯔꯤ꯫ ꯃꯅꯦꯝꯗ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯁꯨ ꯁꯥꯕ ꯉꯝꯗꯦ, ꯃꯃꯥ ꯏꯕꯦꯝꯃꯗ ꯋꯥꯔꯤ ꯂꯤꯊꯣꯛꯁꯦ ꯍꯥꯏꯔꯕꯁꯨ ꯉꯝꯖꯗꯦ꯫ ꯃꯔꯝꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯇꯝ ꯂꯦꯞꯅꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯂꯨꯍꯣꯡꯕꯁꯤ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯖꯈꯤꯕꯅꯤ꯫ ꯃꯥꯅ ꯌꯥꯔꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯇꯅꯤ ꯄꯤꯈꯤꯕ꯫ ꯑꯚꯤꯖꯤꯠꯀꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯁꯨ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯂꯨꯗꯕꯅꯤ꯫ ꯑꯚꯤꯖꯤꯠꯅ ꯃꯐꯝꯗ ꯍꯧꯈꯤꯕ ꯂꯣꯏꯈ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯈꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯌꯥ ꯏꯇꯤꯡ ꯇꯤꯡꯅ ꯈꯨꯗꯤꯡꯃꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯈꯤꯅꯤ ꯈꯟꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯑꯚꯤꯖꯤꯠꯅ ꯃꯥꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯎꯠꯈꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯍꯨꯈꯤꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯨ ꯃꯥꯂꯌꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯅꯦꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯏꯃꯥ, ꯁꯅꯥ ꯅꯣꯟꯈꯠꯂꯛꯇꯨꯅ, ꯑꯍꯩꯃꯥ, ꯏꯕꯦꯝꯃ, ꯀꯩ ꯍꯥꯏꯒꯦ? ꯏꯃꯨꯡꯗ ꯏꯊꯟꯇ ꯁꯨꯝ ꯂꯩꯕꯗꯣ ꯇꯟꯗꯅ ꯊꯣꯛꯂꯛꯄꯅꯤꯗ꯫ ꯏꯍꯦ ꯏꯍꯦ, ꯅꯪꯁꯨꯅꯦ ꯊꯕꯛꯀꯗꯣ ꯌꯥꯝ ꯇꯧꯔꯨꯅꯨꯀꯣ, ꯄꯣꯊꯥꯔꯒꯗ ꯂꯩꯌꯨ꯫ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯍꯨꯠ ꯂꯣꯏꯅ ꯁꯤꯟꯈꯤꯕꯗꯒꯤꯅꯦ ꯏꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅꯅꯦ, ꯏꯪꯈꯣꯜꯅ ꯄꯥꯛ ꯆꯥꯎꯕꯗꯤ ꯅꯠꯇꯕꯅꯤꯅ ꯀꯩꯝꯇ ꯊꯥꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯊꯥꯎꯗ ꯉꯧꯅꯔꯕꯁꯨ ꯍꯥꯏꯗꯅ ꯃꯔꯣꯏꯁꯦ ꯊꯥꯖꯤꯟꯒꯦꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯀꯩꯀꯩ ꯇꯧꯔꯧꯒꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯁꯨꯝ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯗꯤ ꯁꯤꯒꯨꯝꯕꯒꯁꯦ ꯍꯩꯅꯕ ꯅꯠꯇꯦꯗ꯫ ꯅꯣꯏꯅ ꯑꯃꯨꯛ ꯇꯧꯔꯝꯅꯤ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅꯤ꯫ ꯑꯗꯨꯅꯅꯦ ꯍꯟꯗꯣꯛ ꯍꯟꯖꯤꯟꯒꯤ ꯋꯥꯁꯦ ꯏꯃꯥ ꯉꯝꯃꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯂꯌꯥꯒꯤ ꯐꯣꯟꯗꯨ ꯂꯥꯛꯏ꯫ ꯍꯜꯂꯣ? ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯒꯤ ꯕꯤꯅꯥꯅ, ꯚꯦꯝꯃ, ꯅꯅꯥꯎ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯍꯥꯏ, ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯀꯩꯝ ꯇꯧꯗꯦꯗ ꯏꯃꯥ, ꯀꯩꯝꯁꯨ ꯍꯥꯏꯅꯤꯡꯗꯦ, ꯁꯨꯝ ꯅꯤꯡꯁꯤꯡꯗꯅ ꯇꯧꯔꯛꯄꯅꯤ꯫ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯑꯉꯥꯡꯗꯨꯕꯨ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ, ꯇꯣꯝꯊꯤꯟ ꯍꯥꯏꯕ꯭ꯔꯥ? ꯑꯗꯣ ꯃꯥꯒꯤ ꯁꯣꯔꯥꯠꯅꯦꯅ ꯆꯠꯂꯨꯕꯅꯤꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯇꯣꯝꯊꯤꯟꯕꯨ ꯀꯃꯥꯏꯅꯅꯣ? ꯍꯣ, ꯃꯈꯣꯏꯁꯨꯅꯦ ꯑꯉꯥꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯍꯦꯛ ꯎꯍꯧꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯗꯨꯗ ꯇꯥꯕꯅꯤ꯫ ꯀꯨꯏꯅ ꯃꯈꯣꯜ ꯇꯥꯔꯛꯇꯦꯅ ꯌꯦꯡꯉꯨꯔꯒ ꯏꯁꯤꯡꯗ ꯇꯥꯔꯝꯃꯦꯗꯅ ꯊꯦꯡꯅꯕꯗꯣ
खरा थेंख्रे अस ताबदोन थोकना नुंगाई खिजेदा ममादुदी ngauramanibo ngauba haibu kaino ꯑꯩꯈꯣꯏꯁꯨꯅꯦ ꯁꯣꯔꯥꯠꯇꯣ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯉꯟꯇꯥ ꯍꯜꯂꯛꯏꯁꯤꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅꯁꯨ ꯌꯥꯝ ꯐꯨꯕꯤꯔꯕꯖꯥꯠꯅꯤꯗ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ 이해 시나 시 ꯑꯣꯏꯈ꯭ꯔꯒꯅꯦ ꯅꯪꯗꯤ ꯀꯝꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯔꯤ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯏꯆꯥꯕꯣ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗꯦꯗ ꯏꯃꯥ ꯑꯆꯧꯕꯤꯌꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤꯗꯣ ꯅꯪꯅ ꯉꯁꯤ ꯂꯩꯔꯤꯕꯗꯨꯅꯅꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯅꯦ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯅꯅꯦꯝꯅ ꯆꯩꯔꯛꯂꯦꯗꯅ ꯏꯆꯥꯁꯤꯗꯤ ꯃꯃꯣꯟꯇꯃꯛ ꯅꯣꯛꯎ ꯑꯩꯅ ꯁꯣꯏꯔꯨꯕꯒꯤ ꯑꯣꯏꯔꯦꯀꯣ ꯇꯧꯔꯨꯕ ꯈꯨꯗꯤꯡꯁꯦ ꯍꯥꯏꯗꯅ ꯈꯟꯗꯣꯛꯎ ꯅꯨꯡꯁꯤꯅꯕꯨ ꯉꯥꯡꯒꯦꯔꯥ ꯅꯨꯡꯁꯤꯗꯅꯕꯨ ꯉꯥꯡꯒꯦꯔꯥ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯗꯅꯦ ꯑꯥꯊ꯭ꯔ ꯂꯧꯁꯤꯟꯕ ꯌꯥꯕ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕꯅꯤ ꯏꯆꯥꯁꯤꯗꯤꯅꯦ ꯆꯤꯝꯕꯥꯜꯗ ꯀꯥꯡꯒꯅꯨ ꯄꯥꯜꯂꯤꯕ ꯅꯥ ꯌꯦꯠ ꯑꯣꯏ ꯑꯅꯤꯁꯤ ꯊꯥꯡꯗꯣꯛꯇꯨꯅ ꯇꯥꯕꯗ ꯀꯜꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯁꯅꯥꯗꯤ ꯂꯩꯇ꯭ꯔꯣ ꯏꯃꯥꯒ ꯑꯩꯒ ꯃꯅꯤꯡꯗ ꯂꯩꯔꯝꯕ ꯑꯩꯅ ꯑꯗꯨꯝ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯑꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯊꯝꯃꯒꯦꯀꯣ ꯕꯤꯅꯥ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯅꯨꯃꯤꯗꯥꯡꯗꯨ ꯃꯥꯂꯌꯥ ꯑꯕꯤꯖꯤꯠꯄꯨ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯗꯨꯗ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯆꯪꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯕꯤꯖꯤꯠ ꯍꯜꯂꯛꯂꯤ ꯁꯅꯥ ꯊꯣꯛꯂꯛꯇꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯉꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯍꯜꯂꯛꯇ꯭ꯔꯤꯅ ꯍꯥꯏꯔꯕꯗꯤꯅꯦ ꯉꯥꯏꯍꯥꯛꯇꯁꯨ ꯉꯥꯏꯕ ꯌꯥꯏ ꯍꯦꯛꯇ ꯆꯪꯈꯤꯋꯥꯅꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯗꯨ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯉꯁꯤꯗꯤ ꯑꯧ ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯏꯃꯥꯅꯦ ꯆꯥꯛ ꯊꯥꯡꯗꯣꯛꯄꯤꯔꯝꯃꯒꯦ ꯆꯥꯔꯨ ꯂꯥꯛꯑꯣꯀꯣ ꯃꯥꯂꯌꯥꯗꯤ ꯏꯃꯥ ꯈꯪꯗꯦꯗ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯣ ꯐꯣꯟꯗ ꯖꯨꯖꯥ ꯃꯄꯥꯝꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯕꯅꯤ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯗꯒꯤꯗꯤꯅꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯁ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯕꯤꯖꯤꯠꯀ ꯁꯅꯥꯒꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ ꯁꯅꯥꯅ ꯇꯧꯗꯨꯅ ꯑꯕꯤꯖꯤꯠ ꯆꯥꯛ ꯄꯤꯖꯔꯤ ꯆꯥꯛ ꯆꯥꯔꯤꯕ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ 이붕어 ꯀꯩ ꯍꯥꯏꯒꯦ ꯏꯃꯥ 이마ꯒꯤ ꯋꯥꯔꯦꯞꯁꯤꯅ ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯍꯜꯂꯕ꯭ꯔꯅꯦ ꯈꯪꯗꯦꯗ ꯏꯃꯥ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨꯅꯤ ꯂꯩꯕ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯣꯜꯂꯤꯕ ꯁꯣꯔꯁꯤꯅ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯍꯣꯜꯂꯤꯕ ꯅꯤꯡꯁꯥ ꯁꯣꯔꯁꯦ ꯈꯪꯇꯦꯟ ꯇꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯃ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯒꯤ ꯑꯁꯥꯗ 이붕어 ꯑꯗꯨꯕꯨ ꯅꯪ ꯏꯃꯥꯒꯤ ꯆꯩꯔꯥꯛꯇꯤꯅꯦ ꯃꯥꯂꯌꯥꯗ ꯄꯤꯒꯅꯨ ꯑꯩꯅ ꯀꯅꯥꯗꯁꯨ ꯆꯩꯔꯥꯛ ꯄꯤꯕ ꯂꯩꯇꯦꯅ ꯆꯩꯔꯥꯛꯇꯤ ꯏꯁꯥꯅ ꯏꯁꯥꯗ ꯄꯤꯖꯕꯅꯤ ꯏꯃꯥ ꯏꯃꯥꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯎꯀꯣ ꯅꯪꯒꯤ ꯃꯇꯥꯡꯗꯅꯦ ꯏꯃꯥꯕꯨ ꯊꯣꯏꯅ ꯐꯠꯇꯕꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕꯁꯨ ꯍꯣꯠꯅꯒꯅꯨ ꯍꯟꯗꯛ ꯃꯔꯛ ꯅꯪꯒꯤ ꯄꯥꯎ ꯖꯥꯠ ꯌꯥꯝꯅ ꯇꯥꯏ ꯅꯪꯅꯕꯨ ꯍꯧꯔꯤꯕ꯭ꯔꯥ ꯃꯥꯅꯕꯨ ꯍꯧꯔꯤꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯏꯃꯥꯅ ꯃꯤꯒꯤ ꯃꯆꯥꯗ ꯇꯊꯤ ꯉꯥꯡꯕꯁꯨ ꯄꯥꯝꯗꯦꯗꯣ ꯑꯣꯟꯁꯤꯟꯅꯔꯨꯕꯁꯨ ꯍꯩꯅꯗꯦ ꯑꯗꯨꯅꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯐꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯔꯤꯒꯦ ꯏꯃꯥ ꯑꯕꯤꯖꯤꯠ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯣ ꯍꯥꯝꯖꯤꯟꯗꯨꯅ ꯀꯥꯈꯤ ꯁꯅꯥꯁꯨ ꯃꯆꯥꯒꯤ ꯆꯠꯈꯤꯕ ꯁꯥꯍꯣꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯥꯏꯔꯤꯕ ꯀꯣꯟ ꯈꯔꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯑꯕꯤꯖꯤꯠ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯥꯂꯌꯥꯗ ꯌꯦꯡꯂꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯁꯦꯡꯕ ꯊꯃꯣꯏ ꯉꯥꯛꯇꯅꯤ ꯉꯁꯤꯁꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤ ꯈꯨꯁꯤ ꯑꯩꯅ ꯍꯤꯡꯂꯤ ꯆꯝꯖꯔꯕꯤ ꯃꯥꯂꯌꯥꯒ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯄꯨꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯂꯌꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯃꯩꯆꯥꯛ ꯑꯁꯦ ꯃꯨꯊꯠꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯆꯥꯛꯂꯤꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯑꯁꯤꯗꯤ ꯑꯩ ꯃꯨꯊꯠꯄ ꯄꯥꯝꯗ꯭ꯔꯦ ꯃꯅꯤꯡꯇꯝꯅ ꯆꯥꯛꯍꯟꯅꯤꯡꯂꯤ ꯃꯥꯂꯌꯥꯅ ꯍꯦꯛ ꯅꯝꯊꯨꯗꯨꯅ ꯃꯨꯊꯠꯀꯦ ꯇꯧꯔꯤꯕꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯨ ꯍꯦꯟꯒꯠꯂꯛꯂꯤ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯊꯋꯥꯟ ꯊꯥꯒꯤ 14 ꯄꯥꯟꯕ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯌꯧꯔꯛꯂꯤ ꯑꯕꯤꯖꯤꯠ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯂꯤ ꯈꯨꯁꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯑꯕꯤꯖꯤꯠ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯀꯅꯤ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯃꯨꯕꯅꯤ ꯐꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯇꯨꯜ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯦꯔꯪ ꯑꯗꯨ ꯄꯤꯔꯛꯏ ꯀꯩꯅꯣ ꯁꯤꯕꯣ ꯀꯣꯟꯅ ꯈꯪꯉꯨ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ
ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯖꯦ ꯍꯥꯏꯅ ꯈꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯛꯇꯃꯛ ꯁꯦꯠꯂꯨ꯫ ꯑꯕꯤꯖꯤꯠ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯨꯁꯤꯁꯨ ꯄꯤꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯊꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯆꯦꯔꯪ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯑꯁꯪꯕ ꯃꯆꯨꯗ ꯑꯉꯧꯕꯅ ꯃꯣꯏꯔꯥꯡ ꯐꯤꯖꯪ ꯍꯛꯄ ꯐꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯥꯗ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯖꯔꯤ꯫ ꯍꯩꯃꯥ, ꯀꯗꯥꯏꯗꯒꯤ ꯐꯤꯅꯣ ꯑꯗꯨꯕꯣ? ꯏꯃꯥ, ꯑꯩꯅ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯀꯌꯥ ꯍꯥꯏꯔꯤꯅꯣꯅꯦ ꯁꯤꯕꯣ? ꯈꯨꯁꯤ ꯃꯥꯅꯗꯤ ꯂꯩꯔꯨꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯃꯜ ꯑꯗꯨ ꯑꯗꯥꯗꯤ ꯑꯗꯨ ꯀꯨꯞꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, 15 ꯍꯥꯏꯕꯅꯤ, ꯈꯔ ꯇꯥꯍꯜꯂꯒ 19ꯗ ꯂꯧꯔꯛꯏ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯝ ꯍꯣꯡꯉꯤꯅꯦꯍꯦ, ꯃꯔꯥꯀꯁꯨ ꯂꯣꯏꯅ ꯇꯥꯏꯔ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ꯫ ꯑꯩꯅ ꯇꯥꯏꯍꯜꯂꯨꯕꯅꯤ ꯏꯃꯥ, ꯉꯁꯤ ꯁꯦꯠꯀꯦꯅ ꯂꯧꯁꯤꯜꯂꯨꯕ꯫ ꯁ꯭ꯀꯨꯜꯗ ꯐꯪꯁꯟꯒ ꯂꯩꯕ꯭ꯔꯣ ꯉꯁꯤꯁꯤꯕꯣ? ꯂꯩꯇꯦꯗ ꯏꯃꯥ, ꯁꯨꯝ ꯀꯦꯅꯤꯡ ꯇꯧꯅꯤ꯫ ꯐꯩ ꯐꯩ, ꯏꯆꯥꯁꯤꯗꯤꯅꯦ ꯀꯦꯅꯤꯡꯗꯧꯅꯤ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯂꯥꯛꯑꯣꯀꯣ꯫ ꯈꯨꯁꯤ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯊꯟꯇ ꯆꯦꯞꯊ ꯌꯦꯡꯖꯔꯤ꯫ ꯂꯩꯃ ꯃꯅꯤꯡꯗꯒꯤ ꯍꯥꯏꯔꯛꯏ, ꯐꯖꯔꯦ ꯐꯖꯔꯦ, ꯏꯆꯥꯕꯨ ꯍꯦꯟꯕ ꯂꯩꯇꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯆꯥꯔꯔꯣ꯫ ꯏꯃꯥ, ꯑꯁꯦꯡꯕꯩꯁꯨ ꯐꯖꯕ꯭ꯔꯥ? ꯐꯖꯩꯕꯨ, ꯁꯦꯡꯅ ꯍꯦꯛ ꯐꯖꯩ꯫ ꯈꯨꯁꯤꯁꯨ ꯅꯣꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯈꯔ ꯆꯥꯔꯗꯨꯅ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒ ꯈꯨꯁꯤꯗꯨ ꯃꯌꯨꯝꯗ ꯆꯪꯗꯕꯤ ꯑꯕꯤꯖꯤꯠ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯥꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥ ꯉꯛꯆꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯈꯨꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯂꯩꯔꯤꯕ ꯁꯅꯥꯕꯨ ꯎꯁꯤꯟꯅꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ, ꯑꯕꯤꯖꯤꯠ, ꯑꯕꯤꯖꯤꯠ! ꯃꯥꯂꯌꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯇꯥꯃꯣꯗꯤ ꯍꯜꯂꯛꯇ꯭ꯔꯤ, ꯀꯅꯥ? ꯉꯁꯤꯗꯤ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯣ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯑꯗꯨꯗꯤ꯫ ꯌꯥꯅꯤ, ꯀꯥꯈꯠꯄꯤꯔꯣ꯫ ꯈꯨꯁꯤ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨꯀꯣ, ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ꯫ ꯃꯥꯂꯌꯥ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯂꯕꯤ ꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯑꯃꯨꯛ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯁꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯊꯋꯥ ꯁꯥꯗꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯂꯌꯥ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯆꯥꯁꯤꯗ ꯊꯝꯃꯣꯔꯥ, ꯑꯗꯨꯗ ꯄꯤꯔꯧꯔꯥ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏ ꯊꯛꯆꯔꯣ, ꯑꯩ ꯊꯛꯑꯔꯣꯏꯀꯣ꯫ ꯁꯅꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯡꯊꯥꯡ ꯁꯥꯍꯨꯝ ꯀꯟꯅ ꯊꯣꯛꯈꯤ꯫ ꯃꯥꯂꯌꯥ ꯇꯤꯉꯛ ꯌꯦꯡꯍꯧꯔꯤ꯫ ꯆꯥ ꯊꯛꯁꯤꯁꯦ꯫ ꯌꯥꯅꯤ, ꯅꯪꯒꯤ ꯃꯤꯡꯗꯣ ꯃꯥꯂꯌꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯂꯌꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯪꯕꯤꯔꯝꯃꯤ, ꯁꯣꯝꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤꯗꯤ ꯈꯨꯁꯤ ꯀꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯕꯤꯖꯤꯠꯇꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯥꯂꯌꯥꯒ ꯈꯨꯁꯤꯒ ꯄꯨꯟꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯈꯔ ꯈꯖꯤꯛꯇꯤ ꯈꯧꯇꯛꯆꯥꯏ꯫ ꯊꯣꯡꯒꯥꯜꯗ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃ ꯈꯪꯖꯔꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯐꯠꯇꯕ ꯁꯨꯝ ꯑꯣꯟꯅꯕ ꯁꯤꯜꯂꯛꯀꯅꯨ꯫ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯀꯜꯂꯛꯄ ꯈꯖꯤꯛ ꯌꯥꯎꯔꯛꯄꯗꯅꯦ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯏꯃꯥꯅ ꯅꯪꯕు ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯨꯡꯁꯤꯔꯤ, ꯀꯜꯂꯛꯄꯗꯤ ꯐꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯜꯂꯛꯄꯁꯨ ꯐꯥꯎꯔꯛꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ, ꯃꯁꯤꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯀꯜꯂꯛꯄ, ꯃꯁꯤꯗꯤ ꯀꯔꯝꯕ ꯃꯔꯝ ꯆꯠꯅꯣ? ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯁꯅꯥꯒꯤ ꯏꯍꯨꯜ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯕꯤꯖꯤꯠ ꯆꯪꯂꯛꯄꯒ ꯃꯥꯂꯌꯥꯅ, ꯇꯥꯃꯣ ꯅꯅꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯕꯤꯖꯤꯠꯇꯨ ꯃꯉꯛ ꯅꯣꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯏꯪꯕ ꯑꯃꯃꯝꯇ ꯁꯦꯝꯃꯛꯑꯣ꯫ ꯑꯩꯗꯤ ꯆꯥ ꯊꯛꯏ, ꯌꯥꯔꯅꯤ꯫ ꯑꯩ ꯂꯥꯛꯄꯒꯤ ꯑꯩꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯛꯇꯧꯅꯤ ꯀꯩꯅꯣ꯫ ꯃꯥꯂꯌꯥꯅ, ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯕꯅꯤ, ꯑꯃꯨꯛ ꯊꯛꯃꯤꯟꯅꯔꯣ, ꯑꯩ ꯍꯩ ꯃꯍꯤ ꯁꯦꯝꯖꯔꯛꯀꯦ꯫ ꯈꯨꯁꯤ ꯉꯥꯏꯉꯝꯗꯅ ꯃꯥꯂꯌꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯕꯤꯖꯤꯠꯀꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯥꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯀꯩꯅꯣ? ꯅꯪꯅ ꯄꯤꯔꯝꯕ ꯐꯤꯖꯣꯜꯅꯤ, ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯍꯟꯒꯦꯅ ꯂꯥꯛꯄꯅꯤ, ꯌꯦꯡꯗꯕ ꯌꯥꯔꯣꯏ꯫ ꯁꯤ ꯂꯩꯁꯤꯜꯂꯛꯎ, ꯌꯦꯡꯉꯛꯑꯣꯕ꯫ ꯑꯕꯤꯖꯤꯠꯇꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯉꯣꯟꯗ ꯐꯖꯅꯤ ꯈꯟꯅ ꯄꯤꯈ꯭ꯔꯕꯅꯤ, ꯅꯪꯒꯤꯗꯃꯛꯇ ꯊꯝꯈ꯭ꯔꯕ꯫ ꯐꯖꯩ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯑꯁꯦꯡꯕ? ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯂꯣꯏ ꯐꯖꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ꯫ ꯁꯤꯅ ꯅꯪꯒꯤꯅꯤ, ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯀꯣꯟꯅ ꯌꯦꯡꯉꯒꯦ꯫ ꯀꯣꯟꯅ ꯌꯥꯔꯣꯏ, ꯆꯪꯉꯣ, ꯍꯧꯖꯤꯛ ꯌꯦꯡꯉꯨꯕ꯫ ꯑꯕꯤꯖꯤꯠꯄꯨ ꯑꯃꯨꯛ ꯆꯤꯡꯈꯠꯇꯨꯅ ꯃꯥꯅ ꯄꯨꯔꯛꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯏꯟꯁꯤꯜꯂꯛꯄꯗꯨ ꯃꯥꯂꯌꯥꯅ ꯍꯩ ꯃꯍꯤ ꯄꯨꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯑꯕꯤꯖꯤꯠꯅ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯃꯈꯨꯠꯅ ꯉꯥꯛꯇꯨꯅ
ꯇꯨꯁꯤꯟꯗꯅꯕ ꯍꯣꯠꯅꯔꯤ꯫